Yambakumzari dom neng biri pasi impact news ni ai Joyshree Usham na impact news ke manung huna da taram nokchari Manipur da nong mai kamna bagi thodok se khoi na fresh violence nungti ge dum high duna lei bagi phibam da lei re ngasi ma hojik sina kai thei da nga ki mamang da nong mai kamna ba da mioi ama sok pagi adum ba pauzu lei masida da ngasi ayu ga si Myanmar da based over Kna-B gi kader sing ni hai ba khulai pai ba sing na Kamjong gi hojik border area da lei ba khulahum Wangli namli aduga je choro hariba khula hum sreise attack chatharak da was khun che joro hariba khun da sidi loimak mai thakre hari aduga wangli dana yum hum namli dana yum amma aduga yum atopana mayam ama thugai ba aduma vandalized over khunja sing was mafam du da leiba ki badagi jungle da manak nak pa jungle da adum lotuna leiba gi paus lei aduga hariba thodok sreis da was tangkhul na ha youth ama aduga maitai nupi ama zu adum PDF singnani haiba or Kna-B hojiki asom border wang wadegi lakpa mioi sing attacker sing duna phaduna pugre habegi pausu le du ngake mamang da hojiki phaki bani sigi manung da amadi thadorakle maitai nupi dudi ma chentorakle habegi pausu le si jina khoi ngasigi fresh violence Kamjong side ki zile re masi social media da viral me am chatun le re bani masigi attack chathaba aduga mai chakpagi video zina adum viral chatun le re aduga ngake mamang da phungyer game le leisio kaisingna yamna chawba mai claim ama lakli hariba attack chatharak basi Myanmar based over Kna-B gi kader sing militants na sumane attack chatharak basina Manipur da thokli ba irang asi da external aggression leire hai basi mayek sengna utle akoina internal manungi oi ba ethnic community khana ba gi romda dum uhan badu ngasi gi incidents na di external mapan gi khud yaure ha basi mayek singna takle ha basi MLA gi site gi phongdorakli loirena kari da magda mafam du da security arrangements leitribano borders da nongmagi chara tandun leiriba khunja singna ngakcha duna borders ngakcha duna leire hojik Imphal area da VIP zone da security personnel mayam ama deploy toribase border area da kari gi to widribano aduga madui da police ki post leiba targa su khulai matik chan leitabana evidence power collect to ngamdre haina magi penda bad maina phone work le aduga mafam seiza IRB kumba aduga state force akanba security deploy to gadabani habigi wafum su thamli masira natana ngarang asi hari mafam seiza 40 Assam rifles ki team ama laktuna yengsinlam laga ngasi ayuk sumaina attack chatharak pasida izra Khunja singna Assam rifles ta thazaba leitre haibasi ju MLA gi magi akhogi press ta phongdorpa wafam da maina yawi aduga masi akhoina sudum publish tawkhrabani aduna hoji khunja sing moigi masai khunda leiba ngamdadana hoji forest manungda jungle manungda changaga lotuna leiri mioi manga aswapan nangkhre amana ani amana phaba amana mugna thore habege adukumba aduga sina kaithei rom da su nomai kapna basi lepalaitri mioi am thina soe aduga mai photo je khoi yeng mangam da na blur chalaga horen kano da pau da hapak toini aduga mayam si karam kandagi ngarang maktadni akhoi gi deputy CM nemcha kipgen su kangpokpi district rom da dumaina program ama da mana akhoi ing chikna leiminasi community amaga khanagumji akhoi ji amatoina akhoi gi isagi thodang du khangmina duna ing chikna harmony da leise habiji magi appeal ju lakli appeal si lakna smaina external aggression gi sugumba attack chatharak pasina oiraga akhoi Manipur je karma phibam da legedoribno lenga ki site kari action lakhot ka doribno habigi wahang chawna lei aduna ngasi akhoi puzal ba topic asi external aggression Myanmar-Based Kna-B strikes Kamjong aduga khoi ngasi gi panel members na ahan bada hai ke right makta lenction biriba oza Shantikumar Sapam retired colonel ozabu taram nokchari mayai thang lenction biriba oza Nando Luwang social activist ozabu taram nokchari and on my extreme right lenction biriba oza Rinku Khumukcham editor Imphal Times ozabu taram nokchari oza ngasi gi discussion ak dokcha bazi ahan bada hak oza Shanti Sapam lakchage oza hojik MLA gi site gi masi pure indication of external aggression the mine hari koi manungi oiba si khana chaina busu lepadi leite but mapanagi sumaina khut thara e habase si chauna ngasi evidence mi mayam khunja mayam chen duna leibaje masidi phong na ure social media da viral chale oza masi kamai bibia bage masi ta sengna external aggression ogdori bra ngarang mag Assam rifles ki mi mayam la maga yengsilami hai ayukta sumaina attack chathare hai kamai yeng bibia bage oza masi ko external aggression haibase mase proof to bum daga leba ko proof he to matum dadi proof to bungam gadom ni adu moi da ngamu haibane ne haisi de ko
external aggression ni have proof to ngamu ngamaga then fit central government da chalaga central government go wai sano hamni external aggression wata di akoi gi Indian army gi Indian defense ki tawgataba norm cham layeba ko but aina example lam pija matam da nga hangi Kargil gi pot se external aggression hai gi deba ajam chaw lan do ai hai chi ko nga chagi ka hai tara siguma pot se ajam chaw na haita Canada sta artillery gun ga fight out na khotan to Kargil war he do adu do external aggression hai gi deba adu do militant organization ni to pani na hai gi ba maina adu ba kuina leba ko aduna aina hai singa sagi rule da leba do aina haijabani ko aina hai ba nate ko my opinion te adu bu aina hai ka do in my opinion di hauji ki posna chumba tar ga di akoi loina mak sida leba mi myam sing se MLA across the board ko loina manaba tai loina kan to the external aggression Burma da gum ka sulai to amana moina khoi na India da tawre hai tar ga di adugi unity do leba ta ka lei adugi matungina moi central government ga madugi wari do sanara ga proof to na ga adu ta di akhoi to go to thobuk to go da ni na central government ta ta ka lei ba si mutang si ko now wa mo haijage ko ngai sei da akhoi gi honorable MLA na da asam na pada thaja bal leitre na hari maram se masi ai example lam pijage ko masi mamangai gi wari da ni ko it was sometimes around 1992 or 93 ko adu da na akhoi gi ai gi regiment se Assam regiment se 15 Assam regiment na ma leire me ko sei da ko ada 15 Assam regiment hai se yaw si community lo yaw re ko mai te ni khwai yam te adu da ko mai te ja amani kha yaw ya adu matam du da akhoi gi company ma su kan to ki ambush to gi ba akhoi gi company se hayeng withdraw to gani smai chakani hai kamu sidana adu gi da akhoi gi company da gi yaw ba jawan na leak out to raga message se leak out to raga akhoi company do kan to gi ba akhoi gi company ma kan to gi ambush to gi ayana soki mafam jina border area do ge do ribra natte sita gi lambi sida koi se chale sita gi lambi sida ko adu matung da Indian army na kan to khre ba akhoi gi Assam regiment se Manipur da sun tham ya de tham gi dre ba even Nagaland bu tham dre ba except home and hurt natana home and hurt asi di akhoi se da lei ga da ba permanent lei ga da ba po ni ko home and hurt Assam regiment 165 TA ka lei si adu regiment hai na Assam regiment an lei do akhoi gi Indian army proper do adu gi tham gi dre ba so this is also one thing which akhoi gi planner sing china si su yeng bam da ka lei because this was in the history aduna magi hauji ke ai hairak pasida angonda chumamba yai lalamba yai ko adu the strike the poni when there was a possibility of adugi village da chalaga village da capital laite habagi message se leak out to budo habadi no forces there in the village habagi leak out to bagi chance to di laite badi nate adu lei habi morals ju kitang di down lei hab tare adu de ai haidi moizu moi ethics ngak tre hab tare moi kari moi leak out to bum tar leak out to ma tar ga di jawan ona di yom doini ko yaw tar ga di jo asongi ka hai tare asongi saki ona jawan on di yarum doini aduna moi di ethics on tik yam lei ban nate aina haijabado aina sana kaithel da tar ga sana kaithel je pura shanti una lehelma ka shanti oire ena lauthore haido ai batalen ai gi company se lauthora ga chinga le thame haje do aina haje Assam Rifle force fatta ban nate ba it depends on the commander hai bane it depends on the commander no zano the evidence putokani like dabni hari kari henba evidence no ba khoina utkador bizim masim mapandagi smaina Myanmar da based over khulai pai basing attack chathara e habagi evidence e khoina video di myam leire social media da masida ko yadaba possibility se aina na haide haining ba ko media da ai haining da ba because other people will learn also ko ado legi lei ba ko legi lei habadi moina kari haina khunga da ge habagi bong si legi lei ado isin di haining da ai no da ko na di haige ba ko lo ka da but what happen is ngasagi kanu se akhoi gi honorable MLA na hai si maram nei da hai ngani ko respectable MLA mani maram da hai ngani adu short term akhoi ne any problem to solve to matam da short term and long term hai ko tar ga di akhoi gi sigi kanu se border fencing hauji se border hai se pura khula ne open ne aine sidagi na gari thor chapa matam da segina airport chapa matam da marak ta border lai khre ka hai bi do kain khang da bi do adu ne ba there is nothing kain like ba jungle khale rangani khut na chat ba lambi khale ngani shaktiman da pa lambi khale ngani moi gi tik ching thopagi ko adu mo khale ngani there is nothing on the this thing open pura khula ne ba aduna masigi pose India government na haile ba fencing tawse hai ba se sigi pose mase understand taw hai ba ne ba each and every
community Manipur laiba kuki yo naga yo maite yo understand tau haibani kuki oi tar su 1961 moin hai dana ko meana hai 1951 haina su 1961 do ai dum yadare ba 1961 da ki matung da mamang da lairamba kuki sing do adu su welfare odoi ni haibani haibadi ko adu sigum ba se kali gumba fencing lairamba ba border guarding si lairamba ta ka si thoi doi ne ngam moi doi ne ba emile na haibasi border kha ba khaktung da su masigi problem solve taw nga moi mafam du rei da security force akan ba post taw gadabni suari aduga evidence ki matang da mana haibada madida police ki post leiba taragasu moise matik chana equip tawdabni na evidence power collect taw ngamde haibasisu emile masana hai aduga hariba mafams reizang asigi attack chatharak paseida hojik mamang 2024 25 matam da changa khiba refugee sing moi wangli da leiba refugee camp da leiba sing moi lising manga marom leiba adaida kuki gi wifi community gi mi su mayam ma yawe hairi aduga ngasigi attack reiza wifi community gi mioi manga soe aduna masigi attacks di pura external ne sine emile na haibase it's not like mapandegi changpanina even wifi gi mi so abanina sidi mapandegi ni magi reasoning je oza please mang je chumambe ko mana haisida ko bagi wifi so hai tar ga di angle mamung la yeba auje kanona josina je haiba matam ju da border guarding ma yauri ba igi se fencing khaktan nate ba ko border se guard tau ba yade ba border se hauji guard tau de ba border se manage tau ne ba manage tau de ai lupa tara pa ga lupa tara sina kamai sin ga ne sin madu ne ba ko aduga kani hai tara ai gi kanu se ngasagi border to completely seal tor ga heta ngak tan leiba do adu di leite ba khoi mizoram de na nagaland arunachal po amta leite chathokpa dum pura khula ne ba ko matik matik kha sing basi da ne border guarding si yamna important lei sigi importance se ain haju se naga ichi nau su gyan tabiu ko subsequently lakadu ni musu gyan ta ka tabu budi matam changi hawani the sooner the better haibo ni ko ai je se thu na moi gyan ta ka phai hawani akhoi di gyan ta jare yumam sa ta di fencing tau de ba te hura ma jang kani adu hura ma ya tu chang tan ba haibo ne ba ai haji mari mata or moi mari mata di hura ma ya de lei de de na adu wani ko aduna sigi posima musu gyan tabiu border guarding se si sima si di india government da khone request to botai hauji di border guarding force leite ba ngak pangam de ba restraint leite ba du da haibadi company sing che phaja phaja thamagal aliba border da thamado leite ba amakak thamaga adu dan patrol chala yengbai kumba noma som chapa kumba yenga kan to bowa dani kai leite nothing company amra adu area adu pubu ngam po nate adu ta podi lengang da totally ignore taw gri masi border areas yes ignore taw re because the threat to lerm te mamang da see understand kitang to mina si ko threat se mamang da lerm da badina adum changthok changthin yana me ba ko threat lerm de Burma Act haido 2022 da sign tawrido adu matung da di Burma ga America gi kano se lamje se yam yang chale ba thereafter we required it aduna adugi angle du da ne khoi Indian government na su yes hauji kano to tawba yar jadar di fencing tawba yar ro en ha tawri se aduna ne ba adu da tawba pesa me andu kyam adu pesa kyam no 35,000 million dollar 35,000 crore ne ba singin to se border gi damuk ta ko adu to se na hari se adu da yad ba fur yauri ne ba yad ba fur yauri se ka do ba yad no hai ba se da danda pi ga da because everyone is not going with the wind hai ba ne ba ko wind hai ba di india government gi flow moina silba policy do adu da loina chatte ba ba na hoji gi thing ba yad ne ba ko aduna playing on various chess sanara ini ko india government gi so play am lady china gi so lady the us so lady aduna sigi akhoi gi area se it is a very sensitive place because of the location geography and the terrain yam important oye basina adu dana sina tawpa ngata ne ba tawri se Thank you, Oza. Mathangi wanga se Oza Nando Luwang lakchige. Oza hoji border fencing ki matang lak matam da hoji MLA masana su hai basi khoi Manipur gi lamse Chinwin River bhawa Ango Hill bhawa oigada badida hoji ti leiriba khoi border gi demarcation si ju yamna chayena bam leiba aduna khazin gi batar ga ju khoi India gi khoi Manipur gi lamse sokpagi issue ju leiba aduga Hairiba sumaine attack chu chathara e hairiba aduga especially after 40 Assam Rifle gi team ama laga yengsilab matung next day morning da sumaine chatharakpa aduna swise da chain ba hidden agenda ama lebra habi question zu hangna da banate sidi kamaini bi ya bagyosa hujiki ekhoi gi thui ba thogdu siga mai le na kamjong gi MLA le siu ge singna phajana haidi thogdu tu gi mafam da press wamu amga reporter kambu thengnar ga hangba da khumba pakum na ti mai se
फजना इंफॉर्मेशन ने खोमगा यामना इंग तपा यामना कुल माइंड याम नॉर्मल दा प्रेस में याम कौरगा मीडिया ब्रीफिंग में फजना पीयोनेबा अदुदा मान इंफॉर्मेशन से फजना खोममगनेबा खोमम माइदो अयाम चुममगने खल्ले अदुगा चुमद्रगदी एमएलए मासु दुम यामना आइन की मतुंग एक्शन लौम थोएबा अरानबा पाउ संदोपगी अदु आई हाइजेनी माना हाइदो अयाम लोई चुमनेबा अदा हुजिकी असम राइफल सिदी कोई नौना हाइनदसु मयाम हेन खंगले पोने वाथोक लांथोक स्वाइददी अतोप स्टेट अतोप मफमदा फ्रमबे मणिपुर की ओइबो वफमददी मोइसी कया मोंग तादेबा अदुदना थोइबा थोकदोक्सी मोइ लेरिङिदि दुम थोकनेबा थोकदोक्से सिगी वाफम अमदि लैनेबा अदा हुजिक याम फजबा इरांग कले सोंद क्रॉस बॉर्डर टेररिज्म की वाफम अम लाइसे हाइदि ngसाइगी मीसी युम मै धारमबसिदि खुदना थादोइनेबा मैनुअल नेबा हाइदि बोम पोखारपदा नोंमै कापसलबदा मदुर मै हो साकबा नतेबा से सोना के मोइ ब्रह्मा बाउंड्री की म्यांमार बाउंड्री की इंडिया बाउंड्री नोंमै कापकद्र बोम योरप नोंमै मरु योरप नतेबा अदु ओइदि मासी अखोइगी एक्सटर्नल एग्रेशन नते हाइबगी कंट्रोल खरा मोइ टेक्निकल मैम लेरमबे गाइको अदुने अखोइना खंगजद्रे आई हाइना असोना कन म्यांमार रोमदे लेरगा सोंदा कापकप नतेबा कापा सोंदा बोम ताब नतेबा चंगजलागा पूरा चंगगा क्रॉस तौरगा मी मसाजे फिजिकल क्रॉस तौरगा युम मै थादना खोदना मैम मी फुदना फादना पुल्ल तौवे हाइजे सिगी थाक लाबनिना मीदो हाइबे अखोइगी एक्सटर्नल एग्रेशन हाइगद्रा क्रॉस बॉर्डर टेररिज्म हाइगद्रा अनिसी तौरे लांजल कानसिदा हुजे अखोइगी इंडिया गवर्नमेंट सिदा याम तराई तराई लोब यादे थौदोगदुनि वाइजे थौदोगदु याम काय हेम थौदोगम वरेबा सिदी अखोइगी डिफेंस मिनिस्टर जु सिदा तुमिन लेबि यारोएबा सि होम खक्ति वाफम बय यारोएबा मरमदि मपानदि संग मपानगी खुद यावर मपानदि संग अमनेबा सी तौदादि मसिदा अखोइगी इंडिया गवर्नमेंट फजना मियें चंगबम चंगी मसिदा चंगद्रा चंगोइद्रा से अखोइ स्टेट गवर्नमेंट फजना हाइनाबम चंगेबा फजना सी बाउगी फिबम योरे सी उतारी अखोइ कदगदगे अखोइ मणिपुर जे कमाइ हिंगो हाइनो हाइबिसनेबा अदा हुजिकी बॉर्डर फेंसिंग खाय यानबगी कनो म लेसे सिदा कंट्रोवर्सी इम खले मियें अनि लेबेबा ओनली थिंग अखोइना बॉर्डर फेंसिंग सी म्यांमार गुंबा कचुंगतब लेबाम का म्यांमार जे नॉर्थ ईस्ट कक्तक लान थेंगनजु नॉर्थ ईस्ट न ngamba yaeba amom daidi एक लाइन हाइबने को वाहिजे कम नतेबा म्यांमार से इंडिया का कंपेरेबल होइबा चांगदम नबे लेबा अम नतेबा अदु इसे चाइना का थंगनबा जगह फेंसिंग से मरुएबा समाले मानमनिना अदुगा पाकिस्तान का थंगनबा जगह दसु इंडिया ने फेंसिंग खापदा इन्फेसिस पीबे दरकार होएबा अखोइ का म्यांमार का अखोइ का थंगनबदि संबन खापदा हेना इन्फेसिस पीबे मथुक दाइजे हेना पुनिंग चम मथुक दाइजे म्यांमार रोम संगदमनेबा इंडिया से अकन मिने चौबनी अखोइदे तुहन हेलक याय अखोइदे लम खोपचन बिरक याय अखोइबो वखाइ थंगाइ बिरक यायना मोइने किरगा संबन खाबे वखल थवोंगे मोइने खरेने थवा यावगदमनेबा कसुनतबो मोइगा इंडिया का थंगनरगी इंडिया ना संबन खाबदा इन्फेसिस पीदिसे मसी मखोइगी मियेंदा ड्रग की करी खरा हारगा अखोइगी मणिपुर की नॉर्थ ईस्ट की लालगो मैम संतोक हिंग तौब यादनबगी वाफम हम लेबा सिदा अखोइना मु अतोपा एंगल लमदा अतोपा डायमेंशन अमदा येंगबा याइदी अखोइ कबो बेलेगा जे होजे अखोइ स्क्वायर माइल लिंग तरी हन पाक चौबा कबो बेलीगा जी अखोइ मणिपुर की लमनी हाइबा अखोइ क्लेम तौब यावरिमेबा अखोइ ओइरमे अखोइ ओइनेना अदुदादी होजे सिजु लोइ हंजलगा अखोइगी जगह सिदा बाउंड्री पेंसिंग दि स्वाइदा खाजंगी दादी अखोइ इसाने यारगा आइगी लमगी ngमखै सिदा खाजगे दागदी अखोइना मतम चही 10 की मतुंग कुन की मतुंग कुंथाइ मतुंग असि लमजे अखोइगी ने हायुकांदा अताबा मी यानिङोएबा अतो अतो लेबांगना कराइ दे नोइ नसागी लमगी ngमखै दुने अद फेंसिंग खाजग्रम नत्रो नोइ कनाम येतखिद्रे नोइ नसाने यार खाजगिबनि नोइ नसे अदु नंग असोन वांग फेंसिंग दु वांग लालकांदा नंग असि लमजे अखोइगी ने नोइगी मणिपुर की लमने हाइबिसिबु मरम चाब्रा से मी अतोबना अमु संग बयाएबा अदुन फेंसिंग काबसि याम लुबा मसि अखोइ मियें अनि थोंग येंग हो फैएबा अदु भारत सरकार गिदी मोगी तोंगानबा वखल मने अदुगा कीबगी करिगिदी सोइ ओइफम थोक्तेबा पाकिस्तान का थंगनबनी चाइना का थंगनबनी हाइदागदी खरा समाले मानमिने खरा संबन खाबदि फिज खरा पीबेबा कैसु लेतबा म्यांमार का अखोइगी थंगनबदुबु इंडिया ने संबन खाबदु याम कीबदौना म्यांमार कीबदौना तौरगदी असिदि निमिट खुमनी हप्ता आमदा म्यांमार सिदि इंडिया ने तखाइब ngam लेबाकनेबा कैम नतेबा अदुगुम लेबाकतुदा अखोइने संबन खाबरमनि फिज याम पिसनरी से करिगिनो हाइबमजु अखोइ लेयबा अदुना संबन खाबे वफम से यामना नैनहोबो संगे si ama magi wafam natana fencing border fencing se akoi mi yang kada yenga to hobo yaro ko tung ko na asan mi ema akoi yeng hokdo bi yaro eba adu hoji ki thoi bo wathok se ngasi nei nari ji achida thoi bo wathok si da akoi manipur ki government to mi lebe yaro eba state force tangai phadaba khare ngaki praja singi ngak chenabagi di akoi state force yam mathok dai mi pai raba punja sing si akoi chingda nomai kapsula poda khangogdna mai hingnaba चेनर पमतमदा थवाई हिंगब चेनबदा उमंग वामंग ची मची माइके खंगदना चेनगे बला मांगगे बि योरपसु याय ओजादु होजिक अपडेट म फंगजाबदा होजिकी हारिबा ngसाइगी तांखुल नहा निंगसेन गौ नुपाजे माजी फाग्रे मानतबा
tangkhul mioi manga amasu pau phauno bangam dana hojik lei hairi aduga hojiki wangli da leiba refugee camp da leiba wifi ahum amasu moina phara pukre habigi pauji lei hairi aduna hari ji gno ne moina wifi je kaim to roi nongma khangnar kan da dum mai thadro pa ya ba na wai ama khoi gi gno ma mar macha ma manipur gi la hlo ba yo ba Myanmar border kap na ba da mogi koki la jo la hlo ba sing na phai ba ma ko na moi wai chanan thado re ba moina di phai du khudak da di hari bam pham du da di mogi wifi le rang mani mogi koki jo gi mi le rang mani ha ba si mogi ason dei lai ba kam pu na du bhap charam moi bhap khalam moi thoi don khalam moi ba si yang na bi jaga ni si da si basis di communion ne ba basis di communion right ne ba communion dagi horaga matam communion dugi part di communion dugi sum scarlet or padi communion du magi communion we ba la na ma chathar padi madu mathang mathang sum samjal la ne ba adu hari ba jaga as di lerem ba khuding mak na ga ba ngoni gar torong ngoni hai ba ne ba so na kal wa phi du ga ade lai ba kene bi sing du maron ju phong na roi ba kuki jo we mina adu na moina kaino kaino da verification to na ba gidam da moina pha ba ne adu kari ma moina aseng ba wifi we di moi hat loi ba phari se adu ngatang gi moi landar pa soi kolia di mafum da lem lem mafum da tharak pane ba aidi akoi gi lal hobo na ju army da ambush to matam da army mak da mai tim sa yom ba mai tim sa so kusum yaw ba adu di kaino ka da sa gi magi di kanglup tu da army ha bi da tharak pani sonda ju moi gi khundu da di wifi ma cha leng moi kuki leng moi di moi inspector moi ba adu sidi nagagi khunni tangkhun gi khunni tangkhun khunji da koi changkhel laga nei gadam ni khudong cha bolo godam ni okhai ni khai gadam ni haibagi part tu da to bo goi dui ne ba adu si external aggression ne ba external aggression pure we di mi du la aga mi gi yum da mai tharam man mina haidi na wai kargin da wajang si haibi gi do karbil lam du di ga sai gi pakistan ni du da change ching du lam di changkhel le kan da ching de gi sai no mai kap na ba Buffergun ke kapna dan khona to na bani aduga ta cheng na madu kana to bane habi Pakistan intruder ha ka san takhai na khota to India som lansali dina sonda lai lo control lansan na khara tong na ba aduna khara meri na bane ba hojik chu khoi hai na external aggression na India government na natraga khoi any government gi agency na madu gi interpretation long da chu akhoi ju khitang lansalaga lamen tu hen bajing du di akhoi takhai ro bom changi dina hantak pahalgam etek matung da akhoi madu gi retaliation da government of India na Pakistan gi terrorist ki lebam khara maru ba jaga khara paisilaga thugai dina sumaina tangai phadre ba maram di moina hawra amina adu Bharat Sarkar na side tuminna lesilaba adu Bharat Sarkar sibu akhoi gi manakong da tahan ba adigi akhoi gi mamit singana ba Manipur government na hai ba satpa ngamdragadi government le bugi ka chukana ba leite ba side loi mana biro hoji si na si kanona aham barate ba me ahum dagi me ahum 2023 ke lan hore tari dai pagong kalle nipan mapan ngatang lepe me tara 2020 da chuchampur da kuki jo sing na wari am lawe hana me ahum de tari nipan bok thu gi ba thok dok tu di akhoi kuki jo sing na khayam sijeri tu di madu me khu ka ba hobu da ngai di mai sak to ang wali har kan da sonde mi jim mayam changkalaga ada hore ine matang matang amit sa ma mak tu Manipur da ai da 2023 gi me kunipan da lak matam da lakadu nongwang da mafum drap ti tek to ine ba aduna chonda masigi external aggression yam kuire yam yaure ba hoji yam changai ba kholi ba tori myam je sina han ba sunate ko aduna mapam dagi khut yaw ga landar pane haji moina government ko vision ding de haiba matang sum yaw ram ne ba aduga madugi pakhum sana ba pakhum to kai to godagi haiba sidi khoina Manipur government na su kanna inkhalaktare aduga central government na su da khangkin uchin na sum lai lega sum sana ragal thambagi film lai ba aduna hojik si government of India gi tongan ba magi interest am le rangmani madu interest ta de bawdi dum akhoi wakhanda dum sigi lantin sanaga thamdong ma leba sanabajda moina sanai mi singduna soi bai gadra natraga kadogona ha kanda hadugi akhoi international law na yada ba India gi law na yada ba mongda cross border terrorism gi saung chakthara habi ifung phong eba hoji di lon ba ya roi bharat ji ai namna control to mi lebak singa imne ai lam gi makha da sadai ne ba mai ngam tong ya ro dana adu taramba samlai pan mai da leba samlai pan jing kadogi moina kamai report bi ge habi jo akhoi Manipur government na su moi da hang batare Azika Manipur gi CM da approach sa matam adu mafam ji maina attack lak le aduna reinforcement gi matang da maina approach sa matam hozik through DGP da maina mathau ta bado paikhat ba tarop matam da mathau do pangthok pidre ha gi allegation zu ji MLA gi side gi pen da ju phongdok le aduna lenga ki side gi ju mafam ji yam thina lu bajala border wa da mo ji chang ba ta seng na ngam dra bajala nati yam lai ba jaga ni chingda di yamna kana to boya ro ba amana amade ta nomai kamna ba lakchen ba ro ba sumi adagi hujiki son Myanmar rom ni change ba kene bi singsina paire ba sine khulai ju akoi state force di khara phena pharam ba ya ba state force da mu khulai lem da ju ya ba tawdu bu chingdo lam da atong ba chingna se masana nature gi du moina ma se bunker ne ba
mafam ta nong mai magi lejer ba ek lebe esla lebe LMG lebe si khara pai ga dum nga padana yam well enough neba adua April gi tang kun mari da leisio ga sing na magi press briefing da hairi on even MLA duna ta April gi tang kun mari da akoi kuidri ko sida Manipur gi chief minister da hari mafam sida akoi state force kra thabi ro hai dana che igre hare adigi on even chief minister na madu DGP da pigre hare hai si mi gi urgency do khang do natro Migi urgency the minutes he do canom tore high Iran is why on couldn't lay Colena had the state force Tabiro, him Tabiro Hanali Zukulay and Patre, Karamzuduna, Mahondaling, Madre Happy Portomana Pandan Quatana, Hibidi, but press conference over that. Other the Karigita, April Queen Marie in the Fujiboxi Kaidoli gave. Mahon to make it that Yam the Mitram Rimanganis were with the city state force, some Imsanim, so moments, some Imsam Tamatam, Yam. That's a weird way about Lala say, Mam did no easy, the thing in a growing chancellor was weird way about. Kato Kachinto, woman, the Yam Lay Ponico. Land in Woman Congress who happy young with that, singing city Yam Tunes at Payati, who can't ever. Adudagi, Adukumba, Potuto, the state forcing in a when hiding his hip and jacket and Zamroga. Bulletproof, Mamma Silesi Catonamo. I hide. Adugo, see counterinsurgency operations at Tanam Hay. Sing them to wear over the bulletproof. Moi MLA nganaba minister nganaba chief minister nganaba kei wei bagi di khangdre ko tampak ta khra to tampak la lo nam da bagi sina gi di khangdi hari ba bulletproof da amaba bagi hari ba Manipur irang thoi ba remote corner sing da remote area sing da jungle la thoba ya ga da gari embona te ba okay mi kya di khong na changna ga tong na ka doi ne ba du di han khuda gi khong na chang kham di yom nga moi dam ni na hana mafam da balne bani area do kai do moi security gi moi gi kino le rangwani intelligence ma'am ahi ba madu gi le ka da khangtu ga hai ba ma'am se da tha mai mafam da pek to thamaga adu ahen bar enforcement la podi kari helicopter changada khong changada kada godi ko na kana gadam neba adum bam da emphasis pi bagi mohota go sonda tampak rom da tampak ki sorwa phabi thobu no maina ba gari phaba bullet proof mayam leiber rom da sum emphasis pi bese ai wa khanda sina di single le ba chingi machi da thui ba mai chai ba kapna ri bese machi solution pok da di ai di madu khadang lambi da thapna ri lojai aduna mi gi government ne lokoli ba khoi gi bullet proof ko le ba gari da yam hen ki decision pi bi na te ko ai na haijari di madu duna soji thui ba ching man da thui ba thodok sing da di madu na effective oi brom da di adu gai du na di season bam do thoidong le ro ha ba wafam jene tham jeni ngi okay thank you oza mathang wang se ha oza Rinku Khumukcham lak chage oza hoje ki ngasi gi visual se khoi am shocking oi ba aduga akoi gi MLA gi ma gi site gi smaina wafam phongdorok pasre is the external aggression have why is masamang na sudum pallaga ha mina papalam dagi mane attack taw pataraga di akoi not only Manipur, India the threat mapira abnina. So why is raised akoigi masigi news ye hoye koina di cover tawre news portal khara thingna re akoigi local dadi loimak phong e do national level da masi kyam chauna serious oina lobby ga dori bno masi sikumba attack chatharak pase aduga akoigi leiriba situation ngasigi attack se kamaini bibiya bage oza akoina horukpadagi hona irang se horukpadagi hona Manipur miyamna dagi khara chakchalakpa irang sina mayai tangka ka yoksalakpa dai di Manipur miyamna tongan ba site gi haire isi chathari ba lan si mapalom dagi changlakpa militant singa lautuna raga Manipur da leini ba indigenous people sing si wipe out tongna ba gi damaka chatharakpa lani hai ba sigi narrative se dum purga lai masidai sida India government na maswai gi area sida hamba da di mapan gi external element yawi hai ba pi phibam simati Parliament of Pongdokiba later. Adugi Matung Tarak Padadi, Sigi Potsi Kamaina Tahalaka, the ethnic class, Butin Maite and some cookie and Mina Tahalaga. Masigi narratives around Bamakakta, Kanglup Anigi, Marakta talking about Riot Kumba Amani and a Pictina, Tamakanda, Almainta Manipur say, Manipuri Iran say, Adum Chatan no mong, Namtaraga no mong, Chataragala Air, Aquedum Hagare. Adugi matungda Assam Rifles ki adagi mapangi Central Force haibatare maruina Assam Rifles si Manipur da thoiba irang se makoina loisan ningde masigi potsida atamnana makoina suspension of operation da leiriba kangu siga khutsamna raga chatlakanda khoigi maitei gi oiba periphery de leiba jaga singa nomai kapthaba da mateng pangi haibana chingba tongan ba version me ama thoklei tawbadabu madugi potto deny tawi Assam Rifle na Assam Rifle hai se adugumba leite haibagi pot me ama haige belai sengdokhi belai even huzeki government na bawbada ko hairisi evidence leiragadi akoi adugi poto evidence leite haibani haibadi evidence leite haibadi sini ngarang na handa kokomina hangkiba wahang taret ki manungda amo oriba proxy war tawriba potse proxy war se lepu harineba proxy war haibadu leite harineba khumai se
aduna takpadi Assam Rifles natragana any central force singi khut yawe si yadadana laibane aduga loina mapandagi external element yawe haibasi masu na thairaga khoi manungi oi leinariba kanglup anigi maraka thokpa riot kumba amani communal class ni hena adumaina thamaga lakpane ba tawbadabu mai je phina kang kuina khumga thamdoino tam tamna chakhalakpaduna hujikti kamain tawge habata hana akoina khangaga su evidence leitiana lerambado PDF ai si kanano khoi phajana khangi PDF hai ba se akoi gi thangnaba leibak oriba Myanmar da pro democrats kangu gi akoi gi lan horko matamda adhumain tawdana moida leiba arm group mayam do punjal laga semakhiba aduma people's democratic front aina admaina lakhiba adumba lalhulu group amane purely Myanmar-based ni masi potse Myanmar nataba atopa yawde Kna-B kanano khange Kna-B shu part of the akoigi PDF si yawi tawbudu ma khoi marakta khaga difference leibagi pawdi tai adai da sanjabagi wana te ina hajari che Kna-B self si ngasai gi leiriba Myanmar da leiba group ni haise hairimni mamang da hogolapa matamda akoigi media singi report ta akoina tawgibada Kna-B gi natragana PDF ki kangu more gi mafam akoigi sigi jurisdictional area swaida moi se tawraga arm training tawi haibana singba report me ama leki haiba singdo thawoina lode lunda lode moina pangi di ba media na pangi di ba miam na pangai da haijin ba maina na thaira ga lakhi ba aduna kamai tawge da external threat ni external aggression ni haiba gi pot se India government ma dwai gi area duma madu pura khumjal ka na sungat na te sidi manungi khanabani na sumle ba maramdi India na Manipur nungside mawa lode haiba gi pot ama khakta sum lei ba gi attitude to adum chatharak pani na adai da lei kheba adu hujikti lo pa yadre ngasi maki attack se kamai tawge da asong wang da leiriba operate tawriba Kna-B ga PDF kana tawbani haiba se masima taseng le haibadi not only civil society mayam adagi tangkul gi or leiriba civil society leaders sing khaknatana MLA amana its external aggression ni hairabani PDF amadi Kna-B gi kangu na tawbani hairabani na MLA amagi voice ni elected representative ni vote lawraga assembly da famini lawmaker ni mamagna admaina haibasida kayam yamna India government na madugi poto lawgadage lawrogade haibasidi adaidadi akoi khanaba yengba tareba kaigino bada India government always try to kano akoi si run away from the perception that sigi oriba potse masigi potse tahandana ba dum honaraga laeba aduna hujik laiba potsida akoina ngasigi attack sigi support amti yengsi huji attack kana chatharaga nomai kamnari ngasida khamai tawi sana kai theida sana kai thelda hojik se low udana leiba mi amada chingnabani akoigi militant sing arm militant chingnaba singna tangkhul low uraga leijaba ama kapakpadagi soktana hujik leiri aduna takpadi asom dasu toba akoi somda koigi sida leiba kautukta nomai kaptharaga asom nakolom phagak chawda mu kapa sporadic oina akoi akoi base pula spontaneous attack tawrakiba adumaina kamjong da tawraga som dasu tobagi pot ama laise karai dagi no ri yengbam changeba ngarang ahing da kamai tawge ngarang evening dagi horaga tangkhulgi am chawa student body ani khakna moigi makhada santi pami haibagi hinsap sida ukrul town sida ngarang numida waram dagi akoigi pura moi myam se chattana khulai puraga chattana ba dagi moina frisking tawe haibtare tangkhul civil society sing sina santi porakna bagi damakta yam kana hotna raga leiba civil society sing hotna leiba matam neba dugi nongan badane ba attack tawra ise aduna hujik leiriba potsida machi akoina sum yengma tamsida ukrulgi manung ama tawba ngamdre songwi sana gaithel na chingba mafam singchida natragana akoigi litangi area swaida yam toina kapna ramba sisu makhoi yam kana attack tawba ngamdre kaigino everyone is well prepared adagi akoigi michai si security kaidole hebagi pot yam toina changjela abanina swaida tawdabida spontaneous attack tawrasi na moida lalong ama tawraga tawrokpagi mawong ama laeba aduraiduda akoigi relief camp hangaga leiba wifi kangu bauta su e habagi pot leirineba sigi kenosida sigi attack sina akoina kyam lumna lawwe age heda hujik thoise 200 meters kumbada neba charo village se Assam Rifle gi 11 Assam Rifle gi company ama leiriba fam sidagi around 200 meters mukta ne lapnari se why the Assam Rifles are cadres are silent ko personnel sing kari gi silent oribano why not they respond Mona kuda katlaga madugi do response of Ricarino, Sipoy or Diki the Batai, Haibagi Port Amalade, Adagi Amana, Manipur si Akogi Leriba, Huziki MLA, Honorable MLA, Lesiona Haibagi Matungina, Namlida police station, like Kulai later, they came to them the Haimni.
border area da di amta leitre haini namni gumba area da karigi khulai matik chana leiba adagi karigi khoigi main power matik chawa police station kadubagi thambagi wakhal leiramdribano kaigino bada Manipur government both central government they are very serious about the armed insurgents group and the cross border terrorism drug trafficking any so and so ko 2029 election gani jo hai no 29 gi wafam duna amani hanadagi hongna Manipur government natraga central government gi ani gi pot se kamai to geda asom na kalom da akhoi gi lalhoba mayam lei moina sangakpa aduga plus moina tabada drug traffickers sing na madu lanthore haibagi pot mayam lei Assam Rifles na kupsen senaraga lei mafam ni adrai da Assam Rifles na senari mafam plus village mayam lei rimna khoi civilian village mayam citizen of India gi village mayam lei rimna moi gi protection gi damakta administration ama daka hoyaba strong administration gi ama gi damakta police strengthen to was am daka hoyaba why not Kamjong gi hujik leiba namli hariba sigi mafam village area choroga hariba mafam sigi area se adum khoida adum panaba da yaw leramne encounter yamna toina thokan ba adagi plus ate thodok mayam thokpa mafam amakhak neba sai area da karigi aduyam kanba police station ama thamdribano center na madu haijaru da yaraktrabagi agenda ama center da leibra haibas wafam jine laije Manipur government madu gidu haksin lawamoi da bagi maram leite adagi ukrul dagi karakpa MLA sing na mada area da haksin lawoi da bagi mari leite karigi na makhoi lamdam sigi machani makhoi oiba amarom da voter sing yengaga chu madu gi poto soidana honaram gadi mamang do honagi bagi pausu dum phangi wa pot sing sida lai poti karigi damakta police ki force ama kanba force ama thambagi wakhalon leitribino police station linkhatlaga manpower phajana thamdaba khulai phajana thambagi wakhalon leramdrise karigino ngasaida khogi ojanando na so haibi khiba valley area dana amuk toiba kanogi VIP sing ngakna bara karino khangdaba police mayom leraga asomdana manpower phajana leitaba AK47 na somda pairem toiba tampak sida lerise asomdana khogi 303 rifle gum pahel pangdamna thambagi mong ama tawtaragadi Manipur gi apunbagi saktam da kahen da bagi miyamna lawrbe kholo assurance piriba dogi center dogi su kahelloi haibagi wafum ama thambiba potse kadai da minam libra kari gi damta minam libano haibo hangchine ba laise aduna makoina minam lagadi sigi potsida tarang thoklei hujikti external aggression ne ase aduna national media su makoina loina akogi multinational company singna leiriba government dugi interest report tawba ngakani aduna lokhat tabai duna ama oirasi tawbadabo miyamna di sigi potse thoabani international media du soidana swa area sida lokhalakadra di khali lokhat tabai duna amarom da thamgraga akogi oibasida sibauta if the government of India remain silent to this attack then akoi miyam je kari dogdage habado akoi gi kokta kari phorkadage habadu su khandom thoe ana swai area sida akoi na tarai lowe ade hujiki thoiba incident si aduga sidal leriba security force central security force particularly the Assam Rifle hujiki harise choro aloya haisika bundung hai sigi marakta leiba kem ne ba sidagi lap tabanga kaneba 200 meters je lamjen je 200 meter ngang chenerim sigi mafam sida thokpa incident da tumina leithoiba aduga madudai da scenery se drone scenery bani rocket propel kanoduk scenery bani ana scenery ba mayam sida Assam Rifle duna report phajana pidraba adagi plus sigi pose khangna khangjin naraktraba adu regadi Manipur miyam gi hujik taseng na khangi pot da miyam gi oba apun ba warep amadi lower pagi abagi pot amal leiba simachu warning oina ai Kenoda central government and both the state government da animakta aina ngasigi khudong chaba se loraga thamjabagi maramdi thuna action do lobiu aduga live post the external aggression or regadi why not military action against the so called adugi pot da aduga why not investigation to the relationship between Kna-B ga lairiba sida sugi lairine hariba maming manaba lupayam lairina bidi yawdabada moi singi connection na karino ka thigalaga abrogate tawba yabagi pot ama kanogi suspension of operation se abrogate taw haibadi somda militant khara suspension of operation tongnari dana external elements duga makoi ga mari leinaraga khoi lan chathanabagi pot already abrogate kadobagi tawroidoino haibagi wafam bhawda central government jena yam hakchinna lawrakanda adugi ware phawka lawrukphamse thoabaneba lawdana leiradi miyamgi kanodo phadaba ngamoebsma ai hamagi smain thamjage